माथोई कालेंगी तरा तुरुनी पान सगोल से नुमित्ता सूर्यदीन थोकली महांग हिंगलिंगे की मतमदा 2018 दा मणिपुरी फिल्म द इहान हानबा ओइना यावबा होकी मानजनबु हारिबा फिल्म असिना महाकी अहानबा फिल्म ओइकी हारिबा फिल्म असिदा एस मनीफादसु नोमिनी ओइना चंखी मसिगी मथंगदा फिल्म तरा हेनसु महाक कुमकी महाकना मनुंग मतम चादना लेखिदबा असिदा महाका फिल्म कुमिनरंबा मानजनबु हारिबा फिल्म असिगी एक्टर थोइबना अवाबा फोंदोकली लोइना लोइनाना अपिकपा महुम लैसेंबा एंटरटेनमेंट नंबोलनसु अवाबा फोंदोकपिरे लोइनाना रोमियो लेखिदबदा अवाबा नंगहौरिबा महाकी इमुंग मनुंगी अवाबदसु एक्टर थोइबना अवाबद सरुक याजरी हाइना फोंदोकपिरे Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiri channel asi 91.2 MHz da sandok chariba मणिपुर की इहान हानबा अदुगुमलबा कम्युनिटी रेडियो सर्विस के गुड मॉर्निंग डायमंड की प्रोग्राम ने प्रोग्राम असगी खुथांगदा नुंगतिगी फोंगलिबा पाउसे खना नैनबा अमदी मियांग की पुंगनिंग द फाउबिरपा पुंगनिंग की वखलोनबु अखोय मयाम खना नैनदुना तानामिनबगी अदुगुमलबा अखनबा प्रोग्राम हौजिक लेजरे अदोंगी दमक्ता डायमंड रेडियो ना संदोकचरी गुड मॉर्निंग डायमंड गुड मॉर्निंग Good morning. Good morning, Diamond. Good morning. Good morning, Diamond की थौरम असिदा ताबिरिबा मयामबु पुष्परानी लाइश्रमना तराम नोक्सरी हौजिक नुक्तिगी फोंगलिबा पाउसे सिंगदगी लौथोकजाबा मरुओइबा पाउसिंग पिजरी कालेनगी हाइफरबा तरा तरुकनी पानबा इंग्लिश सिंगनी कुनगा माथोई मेगी तारीख कुनगा तरेत सगोल से नुमित असिगी अहानबदा मरुओइबा पाउसिंग Indian Medical Association Ramdev da defamation notice pikre numit tara mangani gi manungda lalle haijaraktrabadi lupa crore lising amagi compensation pigadabani haikre vaccine yamna laina puthorakpa natte thajaba thamduna hidak kapthokpiu haina Dr. Vivekanandana phongdorakle Combined Defense Service की एग्जाम दा तरेत सुबह रैंक ता पास तौरकले चीफ मिनिस्टर न कैराव की कोविड हॉस्पिटल अमसुंग चुराचांदपुर की ऑक्सीजन प्लांट हांगदोखरे प्राइवेट हॉस्पिटल सिंह न कोविड पेशेंट सिंह की लायेंग मन नोमगी लुपा लिसिंग अहुमदगिना तरा फावदा लेपखरे हाइदे कोइदेदा प्लेयर याउरुबा मियोई चामगा कुनगा तरुक कोविड-19 पॉजिटिव ओइरे चिंग द SOP ngak libra yengsinbagi tangai fadaba laire खुराई मयांग इम्फाल एसिदा होम आइसोलेशन तौहलरोय हाइना चीफ मिनिस्टर की माइकैदगी फोंदोखरे फामलो अहुम की मायोक्ता ब्लैक डे की प्रोटेस्ट मफम सिनबा थुंगना पांगथोकनख्रे हाइदे अंडर ट्रायल प्रिजनर मापन इंटरिम बेल पीननबा खनरगनी हाइख्रे रेकॉर्ड ओइना मणिपुर दा मियोई 94 नौना पॉजिटिव ओइख्रे मियोई 10 सु लैखिद्रे बिष्णुपुर डिस्ट्रिक्ट हॉस्पिटल दी पाखन खल्लगा कोविड-19 पेशेंट सिंह लायेंग जथरी हाइदे
Moiranggi MLA Pham Thadu Cheng Suna Yenge Haina MKPM na phongdokkhre amadi Leisang Hiden Amot Akai Hundok Pham Onthokle Mapungoiba pau pijori Government of India gi maikaidagi hojik laibak asina mayok nariba COVID-19 second wave ki tamthiraba saitheng asidagi laibak asigi miyambu kalhonana bagidamak paikhalakpa thabak singi manungda Drugs Controller General of India DCGI fawana approve tawraba Remdesivir amasung Favipiravir positive patient sing layeng bada fail oire haibaga loinana allopathy bu Stupid Science ni haina phongdokkiba Patanjali gi founder amasung yoga guru Ramdev gi mathakta Indian Medical Association IMA Uttarakhand unit na defamation notice ama pikre hairi Pawasigi matung ina IMA Uttarakhand unit ki maikaidagi Ramdev da pikhiba defamation notice asi lamai taruk pali aduga notice asida Ramdev gi maikaidagi COVID positive patient sing layeng bada laibak asina sizinnarakliba hidak makhal ani si yauna allopathy bu stupid science ni haiduna phongdokkiba wafam adu Indian Penal Code ki section 499 defamation gi matung ina criminal act ni haiduna phongdokki maram aduna nahan IMA Uttarakhand gi maikaidagi pikhiba defamation notice asigi matung ina Yoga Guru Ramdev gi maikaidagi numit 15 gi manungda aiba warol oina piraktuna lale hajarakadabani karigumba mahakna modern medicine asigi mayokta ngangkiba wafamsing utpa mahaki video adusu withdraw tawdrabadi Indian Medical Association Uttarakhand unit asida lupa crore lising amagi compensation pigatabani haibasi yauri Baba Ramdev haina su khangnariba Patanjali gi founder asina laibak miyam da phongdokkiba wafam asigi mayokta mahak masamakta defamation notice asi issue tawdingai gi mangoinana IMA Uttarakhand unit asigi maikaidagi Uttarakhand gi chief minister Tirak Singh Rawat tasu ai bacherol ama pikhi hairi hauki bachayol da Ramdev na phongdokkiba wafam sing asigi manungda laibak asigi COVID patient lakh kaya oxygen gi awat palaibagi mathakta allopathic medicine sing asina maram oiduna sihalle haina su phongdokkibani COVID positive oiraba miyoi amada COVID vaccine kapthokpada karisu akaiba leite vaccination haibasi hidak nate anaba thohaliba virus adubo scientist singna regulatory da masa sontha halaba matungda miyoi bagi hakchang da kapsillaga hakchang gi immune system na react tawhalaba matungda virus ki mayokta lehanduna hakchang gi defense mechanism na gat ama oihongnana bagi pandamda vaccination tawbani haina Pandama Medicare NSRL Diagnostics ki Managing Director Dr. Asangbam Vivekananda MD Microbiology na phongdorakle vaccine gi principle gi matung ina miyoi amada vaccine kaplamdai matamda miyoi adu COVID positive oibra natraga oidabra haibagi scientific basis kari mata leite karigumba vaccine kapkadoriba miyoi aduna layong Uthoktrabasu natraga COVID positive oirabasu vaccine adu kapa matamda miyoi adu double up tawbiduna matungda coronavirus na sanglakpada yamna laina ngakthokpa ngamgani COVID positive oiraba patient kaya amasu vaccine adu makapli mamangda COVID positive oiduna hojik phaduna leraba miyoi singsu vaccine kapthokpa karisu kaide COVID ki vaccine gi wa khakta natana hepatitis B polio na singba tongan ba laichat ki vaccine sing kapa matamda miyoi adu haiba laina sing aduna narabara haina yengbagi compulsory oiba leite tawbata bu miyoi amana vaccine kaplamdaida
ꯃꯁꯥꯅ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯔꯕꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯗꯕꯔꯥ ꯍꯥꯏꯅ ꯇꯦꯁ ꯇꯧꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯨ ꯂꯥꯏꯑꯣꯡ ꯎꯠꯊꯣꯛꯇꯕ ꯃꯔꯝꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯚꯥꯏꯔꯦꯜ ꯂꯣꯗ ꯋꯥꯡꯈꯠꯂꯛꯇꯨꯅ ꯁꯤꯕ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯐꯝ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯗꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯂꯦꯕꯣꯔꯦꯇꯔꯤꯗ ꯑꯅꯥꯕ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯉꯝꯗꯅꯕ ꯁꯦꯝꯈ꯭ꯔꯕ ꯚꯦꯛꯁꯤꯟ ꯃꯈꯜ ꯑꯃꯅꯤ꯫ ꯀꯣꯚꯤꯗ ꯄꯦꯁꯦꯟ ꯑꯃꯗ ꯅꯥꯍꯜꯂꯤꯕ ꯀꯣꯚꯤꯗꯀꯤ ꯚꯥꯏꯔꯁ ꯑꯃꯗꯤ ꯚꯦꯛꯁꯤꯟꯗ ꯌꯥꯎꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯒ ꯀꯩꯗꯧꯉꯩꯗ ꯄꯨꯟꯁꯤꯟꯕ ꯌꯥꯔꯣꯏꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯁꯨꯞꯅꯒꯤ ꯀꯣꯚꯤꯗꯅ ꯅꯥꯔꯕ ꯑꯃꯗꯤ ꯅꯥꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗ ꯚꯦꯛꯁꯤꯟꯒꯤ ꯃꯇꯦꯡꯅ ꯀꯣꯚꯤꯗꯀꯤ ꯚꯥꯏꯔꯁ ꯑꯗꯨ ꯃꯁꯛ ꯈꯪꯍꯟꯗꯨꯅ ꯃꯇꯨꯡꯗ ꯚꯥꯏꯔꯁ ꯑꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕ ꯆꯠꯄꯗ ꯃꯇꯝ ꯁꯥꯡꯅ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯍꯟꯕ ꯃꯔꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯗ꯭ꯔꯕꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯍꯜꯂꯦ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒꯗꯤ ꯄꯨꯝꯅꯃꯛ ꯏꯁꯥ ꯏꯁꯥꯗ ꯂꯩꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯂꯝꯕꯁꯨ ꯌꯥꯏ ꯑꯃꯗꯤ ꯆꯨꯝꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯄꯣꯖꯤꯇꯤꯚ ꯀꯅꯥꯅ ꯑꯣꯏꯕꯅꯣ ꯑꯃꯗꯤ ꯀꯅꯥꯅ ꯑꯣꯏꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯃꯔꯝꯅ ꯚꯦꯛꯁꯤꯅꯦꯁꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯕꯤꯌꯔ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯆꯠ ꯑꯁꯤ ꯅꯥꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯕꯁꯤ ꯈꯟꯅꯔꯒ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔꯅ ꯃꯈꯥ ꯇꯥꯈꯤ꯫ UPSCꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2020ꯒꯤ ꯀꯝꯕꯥꯏꯟ ꯗꯤꯐꯦꯟꯁ ꯁꯔꯚꯤꯁꯦꯁꯀꯤ ꯑꯍꯥꯟꯕ ꯄꯔꯤꯈ꯭ꯌꯥꯗ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯝ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯕꯤꯗ꯭ꯌꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤ ꯀꯔꯅꯅ ꯅꯨꯄꯥꯒꯤ ꯁꯤꯠ 63ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯊꯟꯇ ꯑꯣꯏꯅ 8ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯄꯥꯁ ꯇꯧꯔꯛꯂꯦ ꯍꯥꯏꯔꯤ꯫ COVID-19 ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯔꯥꯎꯗ ꯂꯩꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜꯗ ꯐꯃꯨꯡ 100 ꯂꯩꯒꯗꯕ ꯗꯦꯗꯤꯀꯦꯇꯦꯗ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ PSA ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯑꯃ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯕꯤꯜꯗꯤꯡ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯩꯔꯥꯎꯗ ꯐꯃꯨꯡ 100ꯒꯤ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯂꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯐꯃꯨꯡ ꯃꯁꯤꯡ 200ꯗ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔꯅ SOPꯁꯤꯡ ꯉꯥꯛꯇꯕꯕꯨ ꯍꯛꯆꯤꯟꯅ ꯂꯧꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯧꯑꯣꯡ ꯑꯁꯤꯅ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯦꯜꯊ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯑꯃꯁꯨꯡ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯔꯗꯛꯁꯟ ꯀꯦꯄꯥꯁꯤꯇꯤꯒꯤ ꯐꯤꯚꯝꯁꯤꯡ ꯁꯤꯡꯊꯥꯕ ꯌꯥꯅ ꯐꯒꯠꯍꯜꯂꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯦꯜꯊ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇ ꯍꯧꯖꯤꯛ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ 1,100 ꯑꯃꯁꯨꯡ ꯑꯣꯛꯁꯤꯖꯦꯟ ꯀꯟꯁꯦꯟꯇ꯭ꯔꯦꯇꯔ 1,000 ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯖꯦꯅꯔꯦꯇꯤꯡ ꯌꯨꯅꯤꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯗ ꯁꯤꯂꯤꯟꯗꯔ 1,400 ꯄꯨꯊꯣꯛꯄꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯒꯗꯕ ꯀ꯭ꯔꯥꯏꯑꯣꯖꯦꯅꯤꯛ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯖꯦꯝꯅꯤꯝꯁꯇ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯔꯤꯕꯁꯤꯡꯅ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯁꯨꯡ ꯇꯣꯏꯂꯦꯠꯅꯆꯤꯡꯕ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯔꯛꯍꯟꯕꯒꯤ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯀꯛꯅꯕ ꯊꯝꯅꯅꯕ ꯈꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯥꯛꯇꯛꯅꯅ ꯇꯦꯁꯠ ꯇꯧꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ RAT ꯇꯦꯁꯇꯤꯡ ꯀꯤꯠ 50,000 ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯦꯁꯠ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛ
kit lak ama henbagi order tawkhre loinana lengaki maikaidagi hojik lairiba masing asigi mathakta ICU gi phamung chama hengat hananabasu honari Kairaugi thauram asigi matungda Chief Minister na Churachandpurda chatuna mafam asigi mini secretariat building sangakhi masigi matungda mahangna district hospital complex ta chatuna Jingi district singi manungda ahan boina nomada meter per minute MPM chani puthokpagi capacity legadaba oxygen plant sangakhi baga loinana Churachandpur Medical College ki hojik sagaliba temporary administrative block ki phibam su yengsinki Manipur Lenga ki Deputy Secretary Health and Family Welfare Soimilian Lengena ngarang thokkiba order amagi matung ina private hospital singna COVID-19 treatment chathabada nomada patient amamamda lupa lising ahumdagi tara faubagi sangda launadaba lepkhre order asina chatnaba yarabani hariba sarsing asibu masa khaina phongdokladuna khangalaklibana General Isolation Water Treatment Chathaba Singi Oina 02 gi support yaudaba patient singina nomada lupa lising ahum oigani aduga 02 support yauba patient singina nomada lising manga oigani aduga high dependency unit HDU da emit tawtuna treatment chathariba patient singdana amamamda Yamlabada nomada lupa lising taret fauba laugani intensive care unit ICU da lairabasu ventilator sizinadaba patient sigina nomada lupa lising nipan oigani adum oinamak ICU da emit tawraba aduga ventilator su sizinaba patient singina nomagi treatment charge lupa lising tara oigani hairi order asina makhatana phongdorakliba wafamdi Laingakna lepliba treatment charging asigi manungda patient sing adugi registration bed nursing amasung boarding medicine amasung drugs oxygen amadi pathology amasung radiology test ki charging su yaugadabani hairi adubu kanagumba patient singna remdesivir gumba hidak sing mathau taraklabadi hairiba hidak asigi dose amamamda Government of India na pirakpa rate ki matung ina lupa lising ahum chambri tongana charge tawgani haidi masigi mathakta personal protection equipment PPE sizinabagi charge na patient sing asida doctor amadi nursing na round lakpada yumpham oiraga chapjana PPE sizinaba adugi matung ina lepthoklaga patient singi marakta sub allocation tawduna tongana lawgani Order asina makhatana hai COVID-19 na maram oiduna layengliba miyoi singi marakta PMJY amasung CMHST gi beneficiary sing yaurabadi high scheme ani sina konsingani hospital gi bill sing scheme ani asigi chana kanglon singi matung ina sem sagani haina su makhatari Lilong Police Station gi awang dalaiba tara taruk suba Samrai Falls ki main gate manakta sakhangdaba singna bom ama langsinuna pokhai halamlei thogdok asi ngarang numidang pung 9:35 rom taba matamda National Highway jamga sumna ani gi manakta lairiba AR gi gate manakta thokhibani thogdok asi ahanbadadi gari tayar pokhai raboi khanakhi adubu Gari amata khamba chatpa udabadagi long police amadi AR na tholaktuna yenglubada bom pokhaibagi nungjreng saithoktuna lairamba thengnakhibani adum oinamak thodok asida asok apan yaukide hairi Chief Minister gi COVID-19 Relief Fund ngarang su WHO na oxygen concentrator samagi yangkhai thoksom Sachin Devna lupa lising yangkhai Khongnang Thaba University gi chairman na lupa lising yangkhai Choron Enterprises na lupa lakh manga Padama Medicare na oximeter mabudraga mapan WAP bot ki
CEO na lupa lakh ani, Manipur Cricket Association na D-type cylinder nifu, Sagolban Bijoy Govinda nupi marup na oxygen concentrator ani amasung Jamlinski director na lupa lakh ama donate tawkre. Laibak asigi miyam maru oina laumi singi mayokta laiba anti-farmers farm law ahum BJP gi Prime Minister Narendra Modi na namfuda chatnahan kibaki mayokta ngarang laibak sinba thungna Chanyukta Kisan Morcha na sinduna pangthokkiba National Black Day gi protest da Manipur gi tongan ba miyoi singi maraktagi laumi singdasu support tawduna saruk yakre. Center of Indian Trade Unions Manipur gi Secretary Khetri Mayum Santana Thadorak Baserol amada Laibak sinba thungna chathakkiba Black Day gi protest asibu chawgatladuna Manipur gi tongan ba mafam singda naharol sing Mahairoi sing nupi amasung worker sing khakta natana maru oina laumi singna makutta protest asigi demand sing iba plega sing paiduna saruk yakhi. Laibak sinba thungna chathakkiba protest asi tha asigi tarik 19 phawba Manipur lengaki maikidagi curfew gi athingba thamjillakibana maram oiraduna akangnaba mafam amada mi yamna punsinbagi mahutta tongan mi amamamta oina saruk yaduna pangthokhi haide. Investors singdagi selyam khomjillaga lana sizinare haiba report ki matung ina Bishnupur District Police na sathakiba inquiry gi matung ina Moirang Police Station na lokhatpa case amaga mari leinana phagatuna tha sigi 28 fawba police custody da remand lawduna thamlakliba mayamna GMT haraga sukhangnaba Grow Manipur team gi miyoi nipan gi manungda miyoi taruk na atopa miyoi taret amaga khusamna duna hauzik thamliba COVID-19 gi athingba sing asi lawthoklaba matungda Russia da chenkhinaba thaurang tawramle. Wafam asi Bishnupur District Police ki SP Priya Darsini Laishom gi cherol amada phongdorakpani. Investor amana Moirang Pukram Lekaida office oiba GMT gi mayokta lupa lakh 18 ga mari leinana file tawrakhiba report ama amasung District Police na sathakiba inquiry gi matung ina Moirang Police Station na Lokhatkiba case asigi FIR number 37/5/2021 ni case asi Indian Penal Code ki section 420 406 506 120 V gi makhada register tawbani haide. Hauzik laibak asina mayok nariba COVID-19 gi second wave ki phibam asidagi laibak sigi state amasung union territory singda lairiba jail singda overcrowding congestion thoandana bagidamak Supreme Court of India na pirakiba direction gi matung ina state asida so linkhatkhiba high power committee gi mifamna Manipur Central Jail sajiwada thamlakliba under trial prisoner mapanbu payroll da interim bail pinana bagidamak khanana bawareb laukre. Manipur State Legal Services Authority ki Deputy Member Secretary Sorokhaibam Sadanandana Thadorok Paserol amagi matung ina Manipur gi jail singda overcrowding congestion thoandana bagidamak prisoner singbo payroll da interim bail piduna thadokpagi matangda khanana bagidamak March ki tarik 13 Inglising ani kunda Manipur lengang na thokiba order amagi matung ina high power committee ama semkibani. Committee asigi chairman na Masal Sagi executive chairman oiriba Justice Khwarakpam Nobini aduga Manipur lenga ki chief secretary amasung additional director general of police ADGP prisons na members singi haide. Senapati District ki manung sana laiba Lower Koide da chara helaga numit
15नी सुबना लाइसोन थौरम पांगथोकपा यावरुबा मियोई चामा यांखैरोमगी मनुंगदा मियोई चामागा कुनगा तरुक लोम कोविड-19 पॉजिटिव ओइरे इम्फाल ईस्ट अमदी वेस्ट डिस्ट्रिक्ट की मतुंगदा सेनापति डिस्ट्रिक्ट कोविड-19 हॉटस्पॉट ओइरक्तुना डिस्ट्रिक्ट असिदा लैरिबा मियाम पुमनमक अवाबा नंगलगद्रा हाइबगी मिपाइबा लैरे मसिगिसु मथक्ता चिंगी मनुंग हंजिना लैबा मफमसिंगदा कोविड-19 लाइचत लाक्सिननबा लेंगाकना लाउथोखिबा SOP सिंग निंगथीना ngakliबरा हाइबा यंगसिनबगी तंगाइफदबा दुसु लैरे हौखिबा पुंग कुनगा मरीदा डिस्ट्रिक्ट असिदगी मियोई चामगा निफु तरेट कोविड-19 पॉजिटिव ओइरे मसिगी मनुंगदा डिस्ट्रिक्ट असिगी लोअर कोइदे विलेज दगी पुना मियोई चामगा 13 ngarang noma खक्तदा कोविड-19 पॉजिटिव ओइबा याउरी सेनापति डिस्ट्रिक्ट की ओइना हौखिबा पुंग कुनगा मरीदा पुना मियोई चामगा निफु तरेट कोविड-19 पॉजिटिव ओइखी जेमनिन्स खक्तदा चथबा RT-PCR टेस्टा सेनापति डिस्ट्रिक्ट की कारोंग असेंबली कॉन्स्टिट्यूएंसी की मनुंग सनबा लोअर कोइदे अपर कोइदे अमदी कोइदे बासोगी ओइना मियोई चनीगा यांखनी थोरोम कोविड-19 टेस्ट तौबदा पुन्ना मियोई चामगा कुनगा तरुकलोम पॉजिटिव ओइखी मसिगी मनुंगदा लोअर कोइदे खुल खक्तदा पुन्ना मियोई चामगा 13 अपर कोइदे दा मियोई अहुम अमदी कोइदे बासोदा पुन्ना मियोई तरेट कोविड-19 पॉजिटिव ओइरंबा थेंगनखिबनी लोअर कोइदेना सेनापति डिस्ट्रिक्ट की कोविड-19 हॉटस्पॉट ओइरखिबगी मतांगदा डिस्ट्रिक्ट असिदा लैबा खनबा मियोई खरदगी फंगबा पाउदा हौखिबा चेरोल अमरोंगी ममांगदा लोअर कोइदेगी कम्युनिटी हॉल अमदा नुमित 15नी सुबना चथगदबा चरा हेलगा लाइनिंगबगी थरोम अमा चथखी लमदम अदुगी मयाई क्याबा चिंजाक चाबा ngausinaba nahasingbu achumba lambida puraknanabagidamag चरा हेलगा लाइनिंगबगी थरोम असि पांगथोक पिननबा हाइरकपदगी मफम मदुदा लैबा नुपी अमगी मतेंगा लोइनना थरोम असि चथबा हौरखिबनी हाइरिबा चरा हेलगा लाइनिंगबगी थरोम असिदा इम्फाल सेनापति खक्तदगी नतना कोहिमादगी मियोई फावबा लाक्लगा सरुक याखी मचा मसुसिंगी पुंसिदा अहोंबा अवोनबा पुरकनबगीदमक पांगथोकपा थरोम असिदा ममा मपा मसिन मनाव कया मखोई मखोई आंगांसिंग अदु सेननबगीदमक लाक्नखिबा ओइबना थौरम असि मी चामगा यांखैरोमगी मथक्ता तिनखी हाइरी हाइरिबा थौरम असि पांगथोकपा मतमदा लेंगांगना पीरिबा कोविड-19 की कांगलोन ngakpagi ममी ताखिदे मियाम अदु अमगा अमगा क्रिक क्रिक इनना फमखी लोइनना मास प्लेयर अदुदा फेस मास्क न सिंगबा सिजनखिदबसु यावी नुमित 15नी सुबना चथगदबा थौरम असि हौरकलबा मतुंग थौरम लोइसिनगदबा नुमित मसिंग सुद्रिङै नुमित 9 चंगलकपा अद्वाइदा थौरम असि यावरुबा मियोइसिंगी मरक्तगी मसादा लाइहौग तौरकपा लोक खुरकपना सिंगबा यावरकपगा लोइनना मथंग मथंग मसा ngamlaktaba yauraki haina pau asina makhatana phongdorakli फिबम असी कोविड-19 की लायोंग उलक्पा अदुदगी थौरम अदु नुमित 15नी सुद्रिङैदा नुमित 9दा लोइसिनख्रे हाइबा थौरम असिदा सरुक यारुबा सेनापति इम्फाल अमदी अतै मफमसिंगदगी लाक्पा मियोइसिंगी मरक्तसु सोइदना भाइरस असिना यावरम लोइ हाइनिङाइ लैते हाइना पाउ असिना मखातारी मफम असिदा ओइरक्लिबा फिबम असिगी मतांगदा सेनापति डिस्ट्रिक्ट की CMO गा पाउ फाउननबा होनबदा फोन स्विच ऑफ लैखिबदगी पाउ फाउनबा फंखिद्रे हाइनसु पाउ असिना मखातारी मणिपुर कोविड-19 लाइसेंस लाक्सिनबा ngamdabagi फिबम अमा ओइरक्लिबसिगी मरम मथंग मथंग थिरकपदा कांगलोन काइना होम आइसोलेशन तौबदगी ओइबा याय हाइबा वाखलोंदा लेंगांगना होम आइसोलेशन तौहंदनबा थौरांग लौखटपा हौख्रे अहानबगी ओइना खुराई अमदी मयांग इम्फाल एसी सिंगदा पॉजिटिव ओइबसिंग होम आइसोलेशन तौहनबगी महुत्ता कोविड केयर सेंटर दा थमनबगी थबक पाइखटपा हौरगनी हाइना चीफ मिनिस्टर ना फोंदोख्रे मणिपुर कोविड पॉजिटिव ओइबगी चांग लेप्तने हेंगलक्लिबा सिगी मनुंग सना बिष्णुपुर डिस्ट्रिक्ट की ओइनसु कोविड पॉजिटिव ओइबगी चांग वांखलकपदगी डिस्ट्रिक्ट हॉस्पिटल दा लायेंगबा चंददुना हॉस्पिटल असिगी कैंपस दा पाखल खल्लगा पॉजिटिव ओइबा मियोय क्या लायेंग जथरी हॉस्पिटल असिदगी फंगबा रिपोर्ट की मतुंग इना हौजिक डिस्ट्रिक्ट हॉस्पिटल असिदा फमुंग यांखै लैरी मसिगी मनुंग दा कोविड नाबसिंग लायेंगनबा फमुंग कुन खाइदोक्तुना थमली
Loinana district asigi oina semgaliba COVID care center asidana phamung 59 leiri. Adum oinamak district asida COVID-19 positive oibagi sang leptana hengalakpadagi hospital amadi COVID center da bed konadabagi phibam ama lakpadagi district hospital asigi campus manungda temporary oina pakhal amada COVID positive oiba miyoy kaya layengbagi thabak sathabani hairi. District asigi oina lairiba COVID care center asida housing miyoy kunga mapan medical oxygen sisinaduna lairi. Loinana district hospital asidana COVID positive oiba miyoy teru oxygen sisinaduna layengli haina phongdorakli. Manipur lengang na COVID-19 gi sen na si thugay na nabagi damak lenga ki school sing hang ba thingkraba matung da lenga ki school da tuition tobada yawram kiba headmaster gi mathakta action loragani haina education minister Sorokhaibam Rajena phongdokre. Thobal district ki manung sanba Singa upper primary school da lengang na thingba thamlinge gi cherak asida tuition tawrambagi pau che singda phangki mahiroi lup amana school asida satuna yengsiluba matamda school aduda coaching chatharambagi wafam adu khanglakhibani haire. Nahan nungthil pung mga phawagi manung dalenga ki COVID-19 kamal control room na khomjillaga thadorok pacherol amada nahan gi oina positive case masing chanipan ga kunga mari thengnare hairakhiba adudagi ngarang na amuk hengalaktuna haukiba pung kunga mari gi manungda positive case masing chanipan ga ni futare thengnabaga loinana leina asna maram oduna miyoi taragi punsi manghankhre. Control room gi cherol asna hai Thengnakhiba punba positive case masing chanipan ga nifutaret asigi manungda chanipan ga kunga mangana general population ni aduga atopa case kunga nithoina Central Armed Police Force ki personnel singni general population gi thengnakhiba positive case chanipan ga kunga manga gi manungda nupa chamriga tara mari aduga nupina chamriga tara mathoini haidi. Amaromda ngarang na khwadagi henna positive case masing thengnaba numit oirabasu leina asidagi phagalaktuna discharge tawba miyoi singi masingdi nahandagi ngarang namuk tatharaktuna miyoi 468 khaktamak discharge tawki. Miyoi sing asigi manungda Central Armed Police Force ki personnel mari home isolation dagi miyoi 309 RIMS dagi manga Jennings dagi ani BB dagi mari NSU dagi ama Sijo Hospital da kun RD Wing dagi ani Babina Hospital dagi mari Lamboi Khongnang Khongi CCC dagi kunga mapan Jiban Hospital dagi ama amasung Thobal district dagi miyoi mari yauri. COVID-19 positive case hingi masing nungtigi leptana ayamba sangda hengalakhiba sinamaram oiraduna hauzik phawbada state asina thengnaba apunba positive case masing lising nifu taruk chani mabudraga nipan sukhrei masigi manungda general population gi lising nifu nithoi chaunga nifuga mapani aduga Central Security Personnel singi masingna lising ahum jatre nifuga mapani aduga ngarang phawbagi oina leina asidagi phagalaktuna discharge tawkraba apunba miyoi singi masingna lising 39,495 ni masigi manungda general population gi na miyoi lising 39,495 aduga Central Security Personnel singi masingna lising ahum 493 ni ngarang su positive case masing chanipan ga nifu tare thengnakhiba si tharaga hojik phawbada state asida lairiba COVID-19 gi active case masing lising tare chani nifuga humdoi sure
ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯤꯑꯣꯏ 8,935 ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯃꯁꯤꯡꯅ 109ꯅꯤ꯫ ꯔꯤꯀꯣꯚꯔꯤ ꯔꯦꯠꯅ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯑꯣꯏꯅ 32.88%ꯅꯤ ꯍꯥꯏꯔꯤ꯫ Moirang Assembly Constituency gi lairaba miyamda cheng kg 5 yenge tawbadadi MLA hana pham thadu haina Moirang Kendra Progressive Front gi General Secretary M Uttam Kumar na phongdorakli Moirang Film Laikai da leiba Frana sigi office da paumi singa unabada mahangna haikhi yamna karem kathaina ba mawongda Moirang Assembly Constituency gi MLA gi Personal Secretary ni haijaba Hemam Boyaina चेंग केजी 5 येन बंगमगदबा लेरगदी जुन थागी चेंगी कोतासिंग थिनजिरके हाइकिबो वाफमदो थौदांग लौदबा वांगांगनी चेंग येनबगी मपुंगोइबा थौदांग लौरिबा कांगबुना MLA हाना फम थादोक हलु मखा ताबा मियोय अमममदा चेंग केजी 5 सोना फ्रन असिना येनगे कोनद्रगना फ्रन असिगी लीडर दा पिहनगे हाइनासु मखा ताखी Sagolban Assembly Constituency, Haingang Assembly Constituency, Thangmaiban amasung Wangjing Tenthada makoi-makoigi MLA singna cheng kg 5 miyamda yenba ngamlaga Moirangi MLA na karigi yenba ngamdribano haina su hangki. Lamdam asigi puwariga mari leinaba maru oiba mafam oiriba laisang hiden hairaga khangnaba Kansipurda leiba mafam asigi mapalda amot akai hundoksinbadagi maru oiba mafam asigi masaksing mangsilaknabagi achoba maram oire puwariga sagonariba laisang hiden asigi nakalda hangduna leiriba lambi nakal singda curfew manung asigi khudongchaba lauraga amot akai hundokpham ole asina maram oiraga chaba thakpa yaba mawongda ising ningthina leiriba mafam asibu motlhannaba maram oibata natana leisang hiden asigi saktam kaihalaknaba achoba maram amasu oiri leisang hiden mapalda amol akai hundokliba asigi matangda Imphal More lambigi nakyeta khundariba miyoi singna phongdorakpagi matung ina haukiba Congress lengak matamda leisang hidel manakta sajillamba dukan oil pump na singba khudingmak takhai khraba matungda mafam asi yamna phajaba taru tananba mafam ama oiduna lakhibani adubu haukiba chahi ama ani asida leisang hiden asigi nakalda hangduna leiriba mafam asida second hand yonpham onthorakpa amadi nungthilgi matamda fast food kaya phamnarakpa asina maram oiraga tamna tamna mosinba haurakibani adubu handak COVID-19 gi ani suba web kangkhalakpa asiga mari leinana lauthokliba curfew manung asida ayingi matamda amotpa puraklaga hundokpham onthorakle ayuk nungthilgi matamdadi hundokpa thengnade numidangda hundoklambana ayambani mafam asibu taru tanana thamnaba khanaba midyang sanghanningi amot akai hundoksilliba miyoising pharga chairak pihaningi haina phongdorakli Rural area da MG Narega gi makhada job card holder singna suriba thabak kidamak central government apirakiba senfam state government fazinduna thamlaga panchayati raj institute PRI singda tainaba CPND amasung nungaite haina Charangpat jila parishad ki member PH Heramani na phongdokre Tengnoupal district ki manung sanba border town More da leiba sub district hospital da ngarang V Sekar na lusing ba border trade and chamber of commerce
BTCC amasung Tamil Sangam Morena D-type oxygen cylinder 5 mateng pangkhre hairi COVID-19 positive oibasing home isolation tawduna leiriba asi isolation tawpham matik sadabana laichet asi hena sandorokna ba machak ama oire maram maduna khurai AC ki oina positive oiraba mioi sing home isolation tawhandana community quarantine center da punna lehelagani haina AC asi gi MLA L Susindrona phongdokre Khetrigaon AC ki MLA Nahakpam Indrajit ki mityeng makhada AC asigi miyambu COVID-19 laina laichetagi ngakthoknana ba paikhaliba thabak thorom singda mateng oinana ba kongba khetri laikai laitonjam ongbi santi amati mahaki mung manungna Khetrigaon AC ki MLA COVID-19 relief handa lupa lising humbudra manga donate tawkhre senpham asi laitonjam ongbi santi laitonjam momo amati laitonjam Bebekananda yauna imung manunggi miyoi singna MLA Nahakpam Indrajita khusinakhi haidi Hiyanglam Assembly Constituency ki chengi wathok athubada loisilu haina Lok Janashakti Party LJP Hiyanglam AC Committee ki maikaidagi phongdorakle Khangabok AC ki MLA Okram Surjakumar na COVID-19 ga mari lenana tengbang polam yenthopagi thoram makha chatharakpa oina ngarangsu Khangabok AC ki manung chana lairiba Wangjing Lamding Primary Health Center Sangayumpham Primary Health Center da frontline oina mathau tawriba doctor staff nursing amadi Khangabok COVID positive oiduna containment zone lauthokhibadagi imungdagi mapan thokpa yadana lairiba imung manung singda tengbang sing pikhre Khangabok AC ki COVID volunteer singna hand sanitizer mask gloves amadi cheng hawai thum thau alu na chingba polam kyamarum mafam asida chatuna yenthokibani amaromda Khangabok AC ki manungda lairiba PHC singda COVID vaccination tawriba asida online registration tawbada mateng pangna ba haiduna volunteer ani thamliba asida su hena cheksina miyamgi mateng pangba ngamna ba haiduna mask hand sanitizer glove na singbasu khusinakhi haidi Headquarter IGAR South ki makhada Chandel da leiba Samra Falls ki kambuna ngarang machi amadi Moltuk ki border area da thiba humba chathabada lona yadaba tongan wa posai mapalamdagi pusilakpa lupa lak yangkhai gani pan lesing marifuga tare lomgi hidak managi polam sing yauna phagatle hairi Kaksing Higher Secondary School Kaksing da hangliba Kaksing District ki COVID Care Center da sizinanaba oxygen cylinder gi regulator taru Kaksing runners na CMO Kaksing da khusina khre hairi Tamthiraba COVID-19 na miyoiba khunaibu manghalage matawgumna lepa leitana landaraktuna kham thengna wanaraba matam asida National Food Security Act NAPSA amasung PMG KAY gi makhada pitharak pacheng hawai beneficiary singda phanganbagi mahutta implementing agent singna lairaba singi chakhau yohandrabara haina top awang lekai singyan marupki secretary khumbong mayum Palandro maitai na thadorok pa cherol amada phongdorakli Lamdam asida COVID-19 ani suba web mayok na ba Manipur lengak na hana lauthokhiba chana kanglon sing thawoi daba mioi sing Manipur police na tongan ba maphamda drive chathabada mioi chamagama budragani pan detain tawduna fine thian khre COVID-19 asi mayok na bagi damak lengak na lauthokhiba yumdagi mapan thokpada face mask uptaba miyam tinba maphamda social distancing ngaktaba amadi miyam punphamda loktin sitpa mioi sing yauna Manipur Police na drive chathabada mioi samaga mabudraga nipan detain tawki makhoi sing asi police na makha tana tawdana ba warning piraga thadokhi
ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 64,000 ꯈꯣꯝꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯧꯃꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯑꯅꯧꯕ ꯐꯥꯔꯝ ꯕꯤꯜ 3 ꯍꯟꯗꯣꯛꯍꯟꯅꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2020 ꯆꯠꯅꯍꯟꯗꯅꯕ ꯑꯃꯗꯤ ꯂꯧꯃꯤꯅ ꯋꯥꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛ ꯃꯈꯜꯁꯤꯡꯒꯤ ꯑꯆꯥꯕ ꯃꯃꯜ ꯂꯦꯞꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯃꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯑꯄꯨꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯝꯖꯨꯛꯇ ꯀꯤꯁꯥꯟ ꯃꯣꯔꯆꯥꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯣꯚꯦꯝꯕꯔ ꯊꯥꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ इहौ ꯈꯣꯡꯖꯪ ꯊꯥ 6 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯃꯦꯒꯤ ꯇꯥꯔꯤꯛ 23ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯕ꯭ꯂꯦꯛ ꯗꯦ ꯊꯧꯔꯝꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯛꯈꯤꯕ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯂꯧꯃꯤ ꯂꯨꯞꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯩꯁ ꯏꯕꯣꯕꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯣꯅꯣꯀ꯭ꯂꯣꯅꯦꯜ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡꯒꯤ ꯀꯣꯛꯇꯦꯜ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯌꯦꯡꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯀꯣꯚꯤꯗ-19 ꯄꯦꯁꯦꯟꯠ ꯀꯣꯛꯇꯦꯜ ꯑꯗꯨ ꯊꯥꯈꯤꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯔꯤꯌꯥꯅꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯄꯦꯁꯦꯟꯠ ꯑꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯦꯟꯇꯤꯕꯣꯗꯤꯁꯤꯡꯒꯤ ꯀꯣꯛꯇꯦꯜ ꯊꯥꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯅꯤ꯫ ꯄꯣꯗꯨꯆꯦꯔꯤꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯂꯣꯛꯗꯥꯎꯟꯒ ꯃꯔꯤ ꯂꯩꯅꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯂꯨꯄꯥ 3,000 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯔꯪꯒꯥꯁꯥꯃꯤꯅ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯃꯨꯡ 3,50,000ꯅ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯃꯦꯁꯦꯖ ꯊꯥꯕ ꯌꯥꯕ ꯑꯦꯞ ꯋꯥꯆꯦꯞꯅ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯗꯦꯜꯂꯤ ꯍꯥꯏꯀꯣꯔꯠꯇ ꯄꯤꯇꯤꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯍꯃꯤꯔꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯕꯣꯔ ꯑꯃ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯃ꯭ꯌꯨꯀꯣꯔꯃꯥꯏꯀꯣꯁꯤꯁꯀꯤ ꯄꯦꯁꯦꯟꯠ 19,138ꯀꯤ ꯌꯦꯡꯗꯨꯅ ꯁꯦꯟꯇꯔꯅ ꯂꯩꯅꯥ ꯑꯁꯤ ꯂꯥꯌꯦꯡꯕꯗ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯒ ꯑꯦꯝꯐꯣꯇꯦꯔꯤꯁꯤꯟ B ꯒꯤ ꯑꯍꯦꯟꯕ ꯚꯥꯏꯜ 19,250 ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ UTꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯊꯣꯛ ꯑꯣꯏꯔꯕ ꯐꯥꯔꯝ ꯂꯣꯁꯤꯡ ꯔꯤꯄꯤꯜ ꯇꯧꯅꯕ ꯇꯛꯁꯤꯜꯂꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯅꯣꯔꯊ ꯏꯟꯗꯤꯌꯥꯒꯤ ꯂꯧꯃꯤꯁꯤꯡꯕꯨ ꯁꯧꯒꯠꯂꯗꯨꯅ ꯇ꯭ꯔꯤꯆꯤ ꯌꯥꯎꯅ ꯁꯦꯟꯇ꯭ꯔꯦꯜ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯇ ꯑꯃꯨꯕ ꯐꯤꯔꯥꯟꯁꯤꯡ ꯆꯤꯡꯈꯠꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁ ꯏꯍꯥꯟ ꯍꯥꯟꯅ ꯌꯨꯝꯖꯀꯩꯁꯒꯤ ꯑꯌꯨꯛꯇ ꯎꯔꯤꯁꯥ ꯌꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯋꯦꯁꯠ ꯕꯦꯡꯒꯣꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒꯤ ꯇꯥꯎꯟꯁꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯦ, ꯃꯤꯑꯣꯏ 4ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ M.K. ꯁ꯭ꯇꯦꯂꯤꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯖꯔꯅꯦꯂꯤꯁꯁꯤꯡꯒꯤ ꯏꯟꯁꯦꯟꯇꯤꯚ ꯔꯤꯚꯥꯏꯖ ꯇꯧꯗꯨꯅ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯩꯅ ꯂꯩꯅ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 2,000ꯗꯒꯤ ꯂꯨꯄꯥ 5,000ꯗ ꯍꯦꯟꯒꯠꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯏꯆꯠ
ꯂꯥꯛꯁꯤꯟꯅꯅꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯄꯨꯊꯣꯛꯅꯕ ꯃꯤꯅꯤꯁꯇꯔ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯈ꯭ꯔꯦ꯫ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯒ꯭ꯔꯨꯞ ꯈꯨꯗꯤꯡꯃꯛꯀ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯇ ꯃꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯁꯄꯨꯔꯗ ngarang Assamgi Chief Minister Himanta Biswa Saramana chair lauduna pangthokhiba mifam amada state asigi oina tongan-tonganba firep kaya laukhre। Ayukki matamda khudongchadaba khudingmak mayoknaduna numit khudingi leptana pause sing miyamda phanganduna lakliba senior hawker singda pension pibinaba Tinsukia District Newspaper Hawkers Association TDNP HSA demand tawkhre। Assamgi Gosaigaon constituency dagi kaba Bodoland People's Front VPF ki MLA Majendra Nachari COVID-19 dagi faraba matung lakpa laina asigi complication amaram oiduna laikhidre hairi। Liquid medical oxygen LMO metric ton marifu puduna lakhiba ani suba oxygen express ngarang Assamda thunglakre haina North Frontier Railway NFR na phongdokre। India da nauna thengnakhiba COVID-19 gi anoba variant asina malemgi tongan-tonganba mafam 52 da chaitheng piba haukhre haina World Health Organization na report amada phongdokre। Lakliba June gi tarik 13 ta ahanboina US President Joe Biden amasung Russia gi President Vladimir Putin ani unaragani haina nakal ani maktagi phongdorakhibaga loinana malemda ahanboina laibak ani asina makhoigi mari Fagalhananabagidamak thabak paikhatpa hauragani haina White House ki maikaidagi phongdorakle। Belarus ki President Alexander Lukashenko na Belarus da Yenrai flight mamai lehankibadu laibak asigi miyamgi khallaga amadi plane adu khudong thiba thoktanabagidamak yamna munna khallaba matungda pangthokhiba thabakni haikhre। Malemda lairiba laibak singna ama toina punsinduna COVID-19 laina laichet yauna miyoiba khunaida singnarakliba khudingmak ama toina thengnaminabagi matam oire haina Tibetan religious leader Dalai Lama na phongdokre। US dalaiba adult singi sada yang khaidi COVID-19 vaccine gi full dose kapkhre haina White House na phongdokhibaga loinana laibak asina full dose kapada khwadigi mangjin thaba laibak oikhre। Gaza Strip ta Israel amasung Hamas na lusingba Palestinian militant singi marakta ceasefire taunakhraba matung nakal anigi firep asibu pungning thogatpa oina amadi makha tana khut thokna handanabagi pandamda Thabak paikhannabagidamak US Secretary of State Antony Blinken Egyptta thungkhre hairi। Ethiopia da thokliba laibak manunggi oiba lalna maram oiraga laibak asigi manung chanba Tigray da mishimina amadi akai atoi kya thohankraba matung miyoi kya chaba phangdabagi awaba kaya mayoknare haina United Nations ki Under Secretary General for Humanitarian Affairs and Emergency Relief Coordinator na phongdorakle। Alaska Denali Mountain da chatkhiba expedition team da saruk yakiba climber ama fit lising amarom wangba mafam amadagi tarakpadagi aruba phibamda laikanari haina National Park Service na phongdorakle। Chahi asigi February thadagi Myanmar da military na lengak paisin khraba matung
आर्मी अमसुंग खुलाई पाइबा इथनिक ग्रुप सिंगी मरक्ता थोकिबा नोंमै कापनाबगी थौदोकसिंगना मरम ओइरगा म्यांमार की मनुंग हंजिनबा मफमसिंगदा लैरिबा मियोइसिंगदा खम थेंगना अवाबा पीरिबा सिगी येंगलगा लेबाक असिदा वायोलेंस की ओइबा थबक थवोंगसिंग लेबनबा चार्ज लुसिंगबा सिंगना तकसिनख्रे हौजिंग मखा तारकपदा सानबगी पाव पिजरी यूनाइटेड अरब इमिरेट्स की छिटी दुबई दा पांगथोकलिबा एशियन बॉक्सिंग चैंपियनशिप दा ममांगी चैंपियनशिप दा गोल्ड मेडल लौबा ngamkraba इंडिया की अमित पंगल अमसुंग बरिंदर सिंह सेमीफाइनल यौदुना मेडल अमममदी सोइदना फंगलगनी मालेम की सानबगी ख्वाइदगी थाक वांगबा कुमहै ओइरिबा ओलंपिक गेम्स की कुमजा इंग लिसिंग अनी कुंदा पांगथोकनी हाइना तौरंबा टोक्यो गेम्स कोविड-19 लेना लाइचना मरम ओइरगा चाही अमा यैथोरकलबा मतुंग सलिबा सही असिगी जुलाई की तारीख 19 हौननबा सेम सारिबा सिदा गेम्स असिगी ऑर्गेनाइजिंग कमिटी की चीफ एजुकेटिव ऑफिसर ओइरिबा तोशिरो मुतोना फोंदोखिबदा गेम्स असि कैंसल तौबगी मतंगदा वाफम अमता खनबा लेते हाइख्रे इंटरनेशनल क्रिकेट काउंसिल ICC की माइकेदगी ngarang थोकिबा वन डे इंटरनेशनल क्रिकेट मसाना की ओइबा मालेम की सानारोई सिंगी मकोक मथंग ताबगी परिंगदा हाना लैखिबा थाक अदुदगी इंडिया की कैप्टन विराट कोहली वाइस कैप्टन रोहित शर्मा अमसुंग बॉलर जसप्रीत बुमरा मखोइना लैखिबा थाक अदु होंगदना लैबा ngamle क्रोएशिया की सिटी ओसीजेक्टा पांगथोकलिबा शूटिंग चैंपियनशिप दा सरुक यारिबा इंडिया की पिस्तौल अमसुंग राइफल की शूटर सिंगना मखोई की कॉम्पिटिशन असिदा फजना चटपा ngamle तास्केटा पांगथोकपा जूनियर वर्ल्ड वेटलिफ्टिंग चैंपियनशिप दा सरुक याकिबा इंडिया की वेटलिफ्टर जेरेमी लानरिन नुंगा किलोग्राम 64 की कांगलुपता मरीसुबा पोजीशन ताहोबदगी ओलंपिक्स यावबंगंबगी लंबेल टेंशन क्रे फ्रेंच ओपन ग्रैंड स्लैम टेनिस टूर्नामेंट सरुक याननबगीदमा क्वालिफाइंग सरुक यारिबा इंडिया की नंबर 1 नुपागी सिंगल सानारोई सुमित नागाल अनीसुबा राउंड यौबंगंख्रे अदुबु क्वालिफाइंग द सरुक याकिबा तोपा इंडिया की सानारोई अहुमक माइथी हौरे सही असिगी जून थादा पांगथोकदौरिबा वर्ल्ड जूडो चैंपियनशिप दा सरुक यानबा इंडिया की जूडो सानारोई खनबगी मतंगदा जूडो फेडरेशन ऑफ इंडिया ना मिसंग मिखाई नाइबगी थबक चथरे हाइना इंडिया की मकोक थोंगबा जूडोका सिंगना फोंदोरकले इंडियन ओलंपिक एसोसिएशन IOA की माइकैदगी इंडिया की तोंगान नेशनल स्पोर्ट्स फेडरेशन सिंगी माइकैदगी टोक्यो ओलंपिक गेम्स की दमकता खंगलबा एथलीट अमदी ऑफिशियल सिंगी मरक्ता कोविड-19 वैक्सीन कापलबा कांगबु सिंग अदुगी अकुपा वरोल सिंग पीननबा खंगहलकले कनाडा की नुपी की टेनिस की वर्ल्ड नंबर 7 दा लैरिबी बियांका एंड्रीस्कू मबुक नारकपदगी फ्रेंच ओपन ग्रैंड स्लैम टेनिस टूर्नामेंट की मांगोइनना सरुक यारकिबा स्ट्रासबर्ग ओपन टेनिस टूर्नामेंट की विड्रॉ तौख्रे हाइरे
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ Indian Medical Association Ramdevda defamation notice pikhrei numit 15 nigi manungda lale haijaraktrabadi lupa crore 1,000 gi compensation pigadabani haikhre Vaccine yamna laina puthorakpa natte thajaba thamduna hidak kapthokpiu haina Dr. Vivekanandana phongdorakle Chief Minister na Kairaugi COVID Hospital amasung Churachandpur gi oxygen plant hangdokre Private hospital singna COVID patient singi layeng mano magi lupa 3,000 dagi na 10 faubada lepkhre Farm law ahum gi mayokta mafam khudingmakta Black Day gi protest saruk yakre Under trial prisoner mapan interim bail pinanaba khanaragani hairi Koideda player yauruba miyoi samaga kunga taru COVID-19 positive oiba thengnare Chingda SOP ngaklibara yengsinbagi tangai fadaba leire Khurai mayang Imphal East da home isolation tawhalaroi haina Chief Minister na phongdorakle Record oina Manipur da miyoi 998 pungkunga mari gi manungda positive oikhre miyoi 10 su laikhidre Bishnupur District Hospital di pakhal khalaga COVID-19 patient layeng sathari haire Moirangi MLA pham thado u seng suna yen ge haibo wafam MKPM na phongdorakle Amadi Laisang Hiden Amot Akai Hundok Pham Onthok Le Haiba Maikei Asom na Laiba Miyoi Singna Phongdorakle Pijariba Pau Sing asiga loinana hauziki oinadi nungtigi phongliba pause singdagi lauthokjaba maru oiba pau sing miyamda pijaba loisinjari Tabiriba singbu amuka hana Pusparani Laisomna khurumjari Lengsin biro Lem Namit Lahing Zeri Mafamna Yaripok Excellency Opticals Yaripok Hospital gi Hek Mayuk Nabada Lezeri Sankar Devanatranayadagi Training Lorok Laba Certified Optometrist na Mid Nungai Taba Singbalaying Magi Mathakta Anoki Power Pibada Point Amato Chenaba Laitana Error Free Eye Testing Taubungamba Anobo Kolai Kya Season Aduna Mid Pulaying Zeri Nungtiga Ayuk Pung Nipan Makhaidigi Numida Waram Pung Manga Fauba Hangzeri Loinana Matamga Chunaraba Ningti Zaraba Anoki Frame Kya Mafam Asida Fangwigani Akupa Marol Gidama 9654 8417